Ngasidi yamna interesting oiba asengba thokpa angakpa wari amagi maramda khangminasi. Miyoiba amagi punsigi value asi paisa kharagi damakta sakhangdaba misakta Yonthokpagi thawong asi adom yaningadra. Lairaba oirubana khudimak asi khangba taragadra. Masigi wari asi aikhoina hektaba matamda angakpa amadi aki tujungba phawgadaba warini. Pakistan hairiba laibak asiga mahakka hek yumthang nariba laibak Chinaga laibak ani asigi oiba aronba Nupigi Keithel ama leiramli. Sahi taranithoi sahi tarahumdoi khakta ngairibi Nupi macha kaya ama mobile phone amagi mamalda yonthokli. Lairaba laibak kaya amada mama mapana macha nupi sing asibu kanaba kharagidamakta atopa country gi sakhangdaba mioi singda hek poksabi macha nupi sing asibu nupi gi Keithelda yonthokli. Atopa nupada kaina oinabagi damakta Nupi Keithel asigi marumda Pakistan gi lairaba khungang singa China gi senjau paiba nupa singa mari amadi leinari. Ngasigi video asida Pakistan amadi China laibak ani asigi nungda leiriba phumlaga leiriba Nupi Keithel asigi maramda tamthiba angakpa thabak asi mayam punna khangminasi. Masigumlaba minors trafficking asida family singna kari maramgi damakta mateng pangsilibano amasung miyoiba amagi punsi asibu supna khaktangi mamal piduna $700 ta matau karamna yonthokliबनो haiba asini. Ngasi mayamgi maphamda puduna lakchari South Asia gi khwaidagi tamthiba human trafficking gi story ama marak thatna channel asibu nungsibiduna ngasi phauba leptana yengbiriba amadi support tawbiriba singadubu channel asigi maikaidagi nolukchari amadi nauna yengbiriba singbasu taramna okchari. Wari asi hektab loibaga like amadi isa isagi oiba mod sing comment thambiba kaubiganu maduna aikhoigi thauna oizage. Wari asigi makha tarakpada Pakistan gi sahi sudribi nupi macha singadubu Chinese gi senjau paiba singda aronba nupi gi market asida yonthokli. Makhoi sing asi supna khaktangi $700 ta yonthokpagi report su leiri. Pakistan na China gi asigumba kaina Nupi Keithelda matau karamna asuk nakna karamna mari asi lainaramlibano haibasigi matangda amuk yengsi. Aikhoina khangi madudi Pakistan hairiba laibak asi economy yamna fatte masina maram oiduna China dagi Pakistan na loan mayam ama lauduna China da depend tawraga hinglibani. China yaudragadi Pakistan hairiba laibak asi hingba ngamdabagi phibamda leirabani. Maram asina Pakistan na phauba Gwadar port asi China na control tawba phauba asi yahalibani. Matau asum tawna Pakistan ga China ga laibak ani asigi mari asi asuki matik phai haiba tare. Adubu masi khudimak oidunasu masigi marumda arwanba amamba mari amasu thokli. Madudi lairaba imung singna makoigi masanupi sing adubu Chinese ki nupa singda kanaba khara phangnabagi damakta yonthokpa asini. Masigi thabak thawang asigi maramda human rights singna piba report ta Pakistan gi economy asi phibam yamna phalaktabana maram oiraga lairaba imung singna China gi border manakta leiriba Pakistan gi remote village kaya amada khunda salli. Masidagi nupi macha sing asi luhongbagi namada lairaba imung singna yonthokli aduga China gi area kharada nupa na nupi dagi masing henmana nupi sing asisu mafam asida punabagi damakta demand yamna leiribani. Masigi thawong asi ayambana minority Christian family singna masing heli maramdi Pakistan asi Islamic State oibana mafam asida leiba asi discrimination gi saitheng kaya ama phangmana lairaba amuki henna helibani. Hauji maki oinasu social media gi platform da phauba Pakistan gi asigumba sajat asibu karem nabiduna wipe for ₹1.5 lakh parents fee gaina lakna biri. Masigi thawong asi sathina nungaitaba amani karigumba kanda Chinese men sing adubu convince tawnaba nupi macha sing adugi mayamba mase sing adubusu Chinese singi manakta imung manung sing aduna tharibani. Masida natana anaba parents sing phauba Chinese singi manakta laklibani asumna human trafficking gi makol ama oirakli. Kaina Nupi Keithel asi mafam kadaida sathabagi haina thigalakpada yenglakpada sapsaba masigi mafam ama thiba phangkhide. Tasengmadi masigi market asi Pakistan gi miyoi singa Chinese broker sing aduga
Pakistangi lairaba khungangsingda chatuna tola taraba kana leijadraba imungsingdagi nupi masasing asi ahongba mamalda haibadi US dollar 700 tagi hauraga US dollar 3200 phawba leiribani masigi senpham masi Pakistangi paisada onba taragadi Pakistan rupee lakh ani dagina lakh mapan phawbagi mamalni masigi kaina nupigi market asida nupi amaga mamal khetnai masigi nupi sing asigi mamal khetnariba asina nupi masa sing adugi masak sahi leiriba phibam murti aduda yengduna khetnaribani sahi nauriba amadi masak phajaba nupi masa sing aduna tangna mamal asi yoli masida hangba yaba wahangdi kari maramgi damakta nupi masa sing asi kari kanaba maram leibana makhoina kaina oina leiribano haibasigi matangdani masigi maram asina human rights singi report ki matung inadi Chinese nupa sing asina nupi masa sing asi luhongbagi mingda luhongbagi namada kaina oina lauraba matungda makhoi asi amuk natai sadaba thabak sing amasung human trafficking da sizinai China da nupi masa sing adubu force toduna natai sadaba thabak sing tawhalli maram asina samjaraba nupi masa kaya ama natai sadaba asigumlaba sinphamda sangkhi makhoi sing asibu minai amagumna loinabi amadi outside campus singda thokpa yahandanaba sa sandona otpi naibiduna thambi makhoi sing asibu physically and mentally abuse tobi nupi masa sing asi sahi taragani thoidagina sahi taragani pan phawbagi manungda leibana anamba oi amasung lairaba minority Christian family singdagi lakpa asina helli amasung masi Chinese nupa singnasu henna pamnai masida haininglibadi masibu Pakistan gi laingakna kaina nupigi Keithel asi matau karamna salaibagi asi jengsin bidrabra haiba asini masida media report ki matung inna phangdokpada ahanbada Chinese amasung Pakistan gi broker sing asi lairaba village kaya amada chatkani aduga nupi masa sing adubu sel kharana family sing adudagi laigani masigi matungda fake passport amasung visa kaya ama saduna China da pugani masi karigumba kandasu Azerbaijan phawduna China tamna pubusu yawi nupi masa sing asina China hek yaubaga amuk makhoibu sel lauduna yonthokle hairaga makhoi asi mapu sing aduga loinana chalankhigani masina luhongbagi mingda human trafficking gi sauraba khut ama oihalibani China hairiba leibak asi malem prithibigi oina mising yamada ani subani aduga kari maramgi damakta nupi masa sing asibu amuk makhoina leiribano aduga makhoi sing asina kari maramgi damakta high demand oiribano haibasigi matangda amuk khangminasi China hairiba leibak asi gender imbalance oi maramdi makhoigi one child policy asigi matung inna family ayamana angang nupa sing asibu pamnei maram aduna nupigi masing asi aduki matik nemi ngasi phawbagi report ta Chinese nupa sing asina nupi dagi 35 million gi masing asi heli masina maram oiraga Chinese nupa sing asi nupi thiba amata phangdre haiba yare masidagi atopa leibak singi nupi sing asi nupi kaina oina leiribani Pakistan amasung China gi kaina nupi gi market asi tragic story ama oibata natana masina poverty desperation amasung exploitation na samjaraba kaya amadi wana China khangna leihalli haiba adu mayek singna utli sahi nauribi nupi masa sing adu imung manung sing aduga nungsina school kaduna masagi oiba pamjaba haijaba ningjaba career sembagi manglan amada leigadaba matam aduda makhoi sing asibu atopa sakhangdaba leibak amada pot yonmagumna yonthokliba asi tasengna yamna nungaitaba sensitive oiba amakhakni miyamdana luhongba amagumna uhanduna sasinaba document amasung fake promise kaya ama sizinaduna chathariba thabak thawangsing asi human trafficking amadagi henna khudong thi nupi masa sing amadi magi parents sing nadi makhoigi nungaibagi asa soidana tawramgani adubu makhoinadi madu makhoigi nightmare ama oirakani haibadi khanglam loi nupi masa sing adu criminal amadi natte makhoidi poverty na sokhallaba broken system amana naithatpiraba Pakistan amasung China na phau mikyang sangbidraba samjaraba victim angang sing ngaktani adubu family sing aduna masa nupi sing adubu sathaning ba amaga loinana sathan badi natte makhoisu upai leitrabadagi tawribani adubu viewer singda wahang amata hangjagi adom gi isa sing adubu leitre lairare haina atopa sakhangdaba
misak amada sel piduna mamal kharagidamakta yonthokpibagi thawong asibu yaningbra masigi market asi hojik phawba chathari masi lephaningi hairagadi Pakistan su magi economy asi phahan batai minorities sing asi ngakpi senbigedabani amasung human trafficking gi network asi muthat patabani aduga amaromda China gi laingak nasu asigumba market asida khangsin usinadaba leiba asisu tawroidabani loinana aikhoi miyam su mitna kongsingna leisi human rights ki awareness sing asi henna khangminasi asigumba phattaba thaudok ama leire ure haiba taragadi aikhoi punna khangminasi masida haidoktana thambiganu nupi macha sing asigi justice asi soidana purakpa oirasanu thengasu thengna haina haijari matu asum tauna Pakistan gi khunggangi leiriba imung sing asina nungsiraba hek pokjabi macha nupi sing asibu paisa kharagi damakta human trafficking gi tawriba sing asi lepa oirasanu haiba kholaw asiga loinana video asi matang asida loisinjare